Manipuri Wari channel sida nauna khudol tamjagadoriba Sonali Huidromgi ahum suba khut thaba wari nungonbi mayamda khudol tamjargani wari si mayamna hobudagi tabada nungainaba yauriba character sing mayamda khanganjari wari sigi hero gi family da mapagi maming chawba mamagi maming sanahanbi hero gi ming punsiba aduga hero ni gi family da mapagi maming ibohal mopagi maming thauba aduga hero ni gi mingna nungonbi side role character da punsibagi mamanaba thanil thauba aduga nungonbi gi mamanabi thaja langle aduga wari sida negative ki role da Ratan Tony Rocky amadi boyaini haujik mayamda wari si khudol tamjari